ngasi numida wairam phongkhiba tongan manipuri siphongsing amasum thokhiba thawdo wathoksingdagi maroibi ipausing miyamna thamjagi ahanbada panam pausirigi lokhosaraga NCERT gi textbook ta merger agreement gi matangda hana yoramba wafamsing semtokre Namphu da Marger toukhibani haiba wahei Namphu natte haina onthokhre NCERT na phongwa textbook tagi Manipur ga mari leinaba reference Bavary Masjid demolitions Gujarat riot ki matangda saruk khara laukthoktuna semdok semjin tokre loina Manipur gi merger agreement gi matangda hana yoramba wafamsing semtokre National Council of Education Research and Training NCERT na phongba class 10 11 amasung 12 class ki textbook ta hana yoramba Manipur ga mari leinaba reference Ayodhya gi Babari Masjid thugai ki ba Gujarat riota Muslim sing hatpegi wafam sing amadi Jammu and Kashmir gi matang India gi firep ka mari leinaba wafam khra lauthokre handak revision tawriba sarwasi NCERT na tabular format ta documents tawragasu haujumaki oina di online textbook sing dadi awon ba si laitri adu atupa matamda reference khra lauthoklaba anawa textbook sing puthoklagani handak the Supreme Court ki Divisional Bench amana pikiba wayel gi matung ina kupna nainaraba matung saruk khara lauthokhibani haina NCERT gi makedi ki phungturakli NCERT na puthokpa class 12 ki political science subject ki ahanba chapter gi lamai Taraganipan yauriba kumza English amaga samapan ga nifuga mapan gi September da Manipur India da tinnanaba India lengana matamadu ki Manipur gi ningthauda pressure pibadagi merger agreement sign tawkibani India gi phiba nungda Manipur tille haina agreement sign tawnakhiba adu matamadu gi Legislative Assembly of Manipur gi mihut tanaramdana chatakibani masina maram oiduna Manipur miyam gi thamoida ngasi phawa pendabigi khulaw lairi hairiba sentence asigi mota nauna semdoklaba version da India government matamadugi ningthauda Manipur da India da tinnanaba haibada yanabadagi kumza English ngamaga samapanga nifuga mapangi September merger agreement sign tawnakibani haina onthokhre book revision adu da makhatana class 11 gi political science subject ki chapter manga subada yauriba democratic politics one da yauriba Gujarat riot ka mari leinaba text sing adu lauthokpani masigi matana National Human Rights Commission NHRC da sukhankhre Gujarat riot ta miyoibi ki hak khongaunaba thawong kya satakhiba haiba wafam lebak sinba thungna khanganba lekhrabani asiguma phiba masi leibana hairiba saruk asi lauthokpani hairi book revision aduda class 11 ki political science ki sena samaga taragani thori yauri political theory hairiba chapter asida Gaudara riot matung Muslim ki hat khibagi matang adu lauthokpe chapter asida Gujarat ki Gaudara riot matung English ngani ga anida miyoi lisinga marom oin ayamana Muslim miyoi sing hat ki haina ibani amaromda class 12 ki political science subject ki chapter nipan yauriba recent development in Indian politics ki lamai samaga kunthra ga tarukta what is the legacy of the Ram Jamabhumi movement and Ayodhya demolition for nature of political mobilization haiba tense ama yauriba sisu lauthokre loindana chapter asima ki lamai samaga kunthra ka mapan yawu saruk khara su anauba version da lauthokre NCERT gi makedi gi makhatana class 12 ki political science subject ki chapter tareta regional aspiration haina title piba chapter asigi lamai samaga taraga mapan da Pakistan Azad Pakistan haina khangnaba mafam adu illegal occupation ni haina India na claim tawri haiba sentence asi anauba version India gi lamda Pakistan illegal oina lauksin kiba mafam asi Pakistan occupied Jammu and Kashmir POJK haina onthokle Jammu and Kashmir gi matan hauji India government ki position asi munna yenglaba matung textbook ta ahongba si lakpani haiba wafam NCERT gi maikedi gi phongdorakli Makasa tarakpo na kanglay paki mayra news ta geto papo muna lan manung da mikhal pangthok piganu haina langsai thawna na thawal masung kaksing district ta silent bite rally sakre koki militant sing na mitai furup muthatna ba hawkiba sahi gi me ahum dagi satharakli ba lan asi loidri ba phawa Manipur da mikhal pangthok piganu lan loira ka pangthok piu haina ngasi langsai thawna gi masing yamla ba thawmi sing na wa ngang da ba bite rally ama thawal masung kaksing district sakre
ngasi ayuk pung taraga makai tabadagi Thaubal district ki Thaubal haukadagi haukiba silent bite rally aduna to outer Manipur SD parliamentary constituency taret thungna satlaba matung wangmu sugunuda lamthungpam oiki bite rally adu lamthadringai mangoinana langsai thaunagi convener Khetri Rajibna paumisingda haikibada bite rally adu maru oina mitai maitai singi apunbagi sakta madu mikhalna maram oiraga kairaktanaba panamda sinbani haiki makna hai koki singna mitai maitai singi mathakta satharakliba lan asi loidringaida hauji India lenga ki taraga nipan suba Lok Sabha ki mikhal pangthoknaba honarakpa asi lebak thibani lan maram oiraga punsiluraba mitai singi apunbagi sakta madu mikhal asina maram oiraga kaikhigedra haibagi mipaiba langsai thaunana phaujai lan manungda mikhal pangthokpa langsai thaunana yaningdi lan asi luisilaba matungda mikhal pangthokpana asum oigani lan manungda mikhal pangthoknaba thaurang torakpa asi India government ki aronba agenda ama leirabra haibagi singnaba leihaki mikhal asi la loidringaida pangthokpiganu haina langsai thaunana kyarak haijakhrabasu lengana Namphu da mikhal pangthoknaba central forcing lak amagi mayada thajilakliba asi miyambu singnabani handaki mikhal asi lamdam asida pangthoktanaba miyamna mikupna hom singna leibiyu Lok Sabha gi mikhal asida saruk yadana ba honaminasi haiba wafam sumakna thamki Khetri Rajibna makhatana hai mikhal asi Namphu da pangthokhibadi yai mikhal asida mirep oiriba singna mikhal mai pakningbadagi masal amasum mani power siznarakpada hana leijariba mitai gi apunbagi sakta madu kaihalakpa yai tha 13 suraba lan asigi phipam miyamna hendokna khangnaribani irang asi loidriba phawbade miyamnasu mikhal asi sokatpham thokte saruk yapam su thokte miyamna munna wakhal tabuyo aikhoigi leijariba apunbagi sakta madu mikhal asina kaihandana ba hotnamina saiki ngasigi bite rally edu Thaubal amasung Kaksing district ki maru oina sillibagi maram piraduna langsai thaunagi convener na makhatana hai district ani asigi assembly constituency tareti outer Manipur parliamentary constituency ki manungsali seat asi SD gi reserve oibana mikhal asida AC taret asi ki voter sing mikhal da mirep oibadi yate vote pibadamak yahali masisu langsai thaunana PND haibadu laingakta khangan bani ki atopa paomana kasar da lupa crore saniga taragi draka konana miyuema phare Assam ki Chief Minister Himanta Biswa Sarmana Assam bu drug free oibi state ama oinaba khongjang hena kansilakli khongjang asigi saruk ama oina ngarang miyoyama Assam police ki SIT amadi Kasar police ki apunba kangbu amana heroin kg kunga mathoi Kasar district ki fogat pangam khrairi phagalaba heroin adu lupa crore saniga taragi mamal oigani hari drug kona na faraba miyoedu akanba ohang pong sathari hari atopa paomana Colonel Mayang Lamam Pitam gi aroiba mathau mangam pangthoknaba Imphal purakre tha sigi ahumda Jammu and Kashmir gi Srinagar gi mapam amada patrolling satlingaida khanghaudana unmapak asoba man ningkhairakpadigi phibam luna soktuna laikatnaraba matung laikhidraba Colonel Mayang Lamam Pitam Seikunthraga matu apokpa mani singa gi thawai yauddraba haksang aroiba mathau mangam pangthoknabigi damak ngasi Imphal gi International Airport ta purakre Panmayabadi laikhidraba Mayang Lamam Pitamasi Imphal West District ki manung saliba Lokier mamang lekaidagini mamang sai Englishingani ga kunga homdoida luhonglaba matungda pikliba masano pa ama amadi loinabi lehauribani atopa paomana CAU gi boys hostel mai sakre ngasi ayuk pung mapalom tarakpa matamda iroi semada leiba Central Agricultural University CAU gi boys hostel gi ka ma khanghaudana maina sakre hari mai sakle habi hek khangmaga college asigi mairoi singna mai kanbagi thabak sa thabaga loinana khudakta Manipur Police Fire Service ta pau pibadagi fire service ki kangbu laktuna mai kanbagi thabak sa takhi thoina amang ada thokiba leiti mai adu electric tagi horakhiba oibi yai haina thajanari sapsabadi khangmangamdri amaromdana CEO na electoral participation gi signature campaign haudokhre Taragani Pansubu Lok Sabha Mikhal asigi mari lainana Chief Electoral Officer CEO Pradip Kumar Juana ngasi electoral participation gi mari lainana signature campaign am haudokhre tha asigi taraga mapan amasung kunga tarukta pangthokadoribi inner amasung outer gi Mikhal asigi mari lainana board khomba meeting tauba madi phiral singkat pa yauna Mikhal ga mari lainaba thabak thoram sing tongan ba group kya na thingmagi wafam lairiba asigi mari lainana political party natragana mari lainaba
individual gi maikeidi gi hauzik phawbu official oina complaint amata tawrakpa leitri adubo miyoi khrana election code of conduct thugai bi yawna mikal ga mari leinaba issue da yumpham oiraga political party kharadagi complaint tawrakpa khara leire makha tana mari leinaba authority singna yengsinbagi thabak paikhali complaint asi maram chaba oirabdi lokhatpham tokpa action lokhatkani aduga TV discussion amada mikal gi satna kanglon wangmada wafam khara thamkiba adugi matangna mari leinaba case ama lokhali candidate adu mari leinaba law gi manung thamli hainasu CEO Pradip Kumar Zwana Fongdoki ngasi lampel pata leba CEO office ta pangtokpa thoram aduda Pradip Kumar Zwana lakadoriba Lok Sabha mikhalasi da lamdam asida leidiba voters singi marakta naha oiriba voters sing aki akhang leitana mikal numita vote thadana ba signature campaign amadi electoral awareness campaign haudoki atopa pawmana mayai ka ba chinja ki ipak ta irak na ruraba singa wakhal taminabagi thoram ama pangtokre Kanglai panas amadi fesok anina sinduna mayai kaba chinjak mari lainana nomigweba wakal tahanbagi thoram amangasi Fire Club Complex ta leiba Wangjing Hodamba maning lekai community hall pangtokre mayai kaba chinjak ki ipak ta irak na ruraba iraisa singna anoba punsi da karamba khongthang thangani highway sigi hiramda pangtoki ba wakal tahanbagi thoram aduda Kanglai panas mayai loisangi president elangbam ebem pisak leima social scientist Dr. Danabil Laishram Jenims की Psychiatric Department की Associate Professor P. Hemchandra, Social Activist Bobo Mitay, Drug and Public Health की Freelance Consultants के Basanta Kumar, Wangjing Gram Panchayat Apunba Club, Organization की President Salam Sursan Mitay Amadi, Organization की Secretary Norem Iboyema Mitay na Thoramadu की President Member Amadi Resource Person Oina Saruyaki, Thoramadu की Nungyoeba Warwal Piraduna, Kanglai panas mayai loisangi secretary general wahas phundrai nai mayai kaba chinjak sisinaduna manghaliba lamdam asigi tungi yumburel singbu rehabilitation center singda makoigi sajat lisa chumthokna ba honaba sikhaktana lamdam asidagi mayai kaba chinjak maru phangna muthat pangamloi maduna makoiga wakal taminabagi thoram asi pangthopani laikai laikai gi club organization committee educational Institute singda leptana asiguma thoramasi makhatana sathakigani haikhenasu pausida makhatari makhasa tharak poina to papawmana election yaurakpada MLA minister singi manakta sangu hiang thang borgum paisa ni basatlibasi khajiktang ikaiba phaunasi tombisanu nupi oibe khoi khajiktang bap taminasi haujik MP election lakpasida manipur gi oiriba phibamasi kautholaga Sengau Sonba MLA Singamadi Minister Singi Manakta Sangu Satuna Hiang Thang Borgum Paisani Basat Libasi Khajiktang Ikaiba Fauna Si Haina Tombi Sanu Kobi Amana social media Masamaki Saktam Utuna Fongdorakli Magna Makata na Fongdok Libadi Magi Imung Nasu Control Tonasi Natrabadi Leba Asi Mang Batari Tungi Future Gi Suyeng Yeng Dabadona Ngaki Thola Gavatonare Kokina landarakuna lana si thengnari bani haiduna kharai senduna kangsi khingduna lan thengnari bani isa kya sikhraba kaya amana thiba khangduna leiri bani maduna kanana lana si haurakli bana government kari soibadagi no mamangdana kari soikhibadagi no haibadu khangbata bani mamangda sarkar paiba yorakpa miyoi kayana party ming onthoklaga kari tauri haibadu khanpham thoktabra aduga karigino lupa chongagi lisingi se minister gi banglo mamangda paunamduna miyam sona tilibisi karigino haina hangli mahakna makhata na hai namaidu ikaiba phawdabra nakhoi gumbisi masa masuna kaya matik saduino aikhoi gumna thagatpa mihuna leibaki kari khanduino aduna manipur thugainaba honariba cookie singna mi tai tumna hanaba honariba kanana thukanbano haibadu khangadabani manipur gi oiriba phibam asida prime minister ngasi phawbadu wahei amata haibidi home minister su manipur laklamlaga bomb top ki makhol khara targa dumak sakhre athubuda halakani hairamlaga wahei ama phawbu haidre aduga ma ki package ni haiduna crore lising sahung yankhai sina kaidogduino madusu furit khawda hapsindanaba sem sanaram lagani Leba asigi law and order ngak bahai bisi lenga ki khut laigadabani miyam gi punsi lanthum kan bahai bisi government ki hangni isa sing inau sing nomai paiduna maraiba ngakna ba songthorakliba si government na ngakadabani adubu board hek yorapaga lupa chonga satrupta ekoi pangthari basi ekoi khajitang wokal khantasi
ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯗ꯭ꯔꯤꯕ ꯃꯈꯩ ꯃꯇꯤꯛ ꯆꯥꯕ ꯃꯤꯔꯦꯞ ꯈꯟꯕ ꯉꯝꯂꯣꯏ ꯂꯝꯗꯝ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯔꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯥꯏꯒꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯥꯞꯅ ꯂꯣꯏꯔꯦ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯋꯥꯡꯈꯠꯈ꯭रे ꯑꯋꯥꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯇꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯔꯕꯅꯤ ꯑꯇꯩꯅ ꯈꯔ ꯐꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯑꯅꯥꯟꯕ ꯐꯤ ꯁꯦꯠꯂꯒ ꯕꯥꯕꯨ ꯁꯥꯕꯅꯤ ꯆꯐꯨꯗꯤ ꯃꯤꯔꯥꯡ ꯊꯨꯔꯕꯒꯨꯝꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯣꯔꯦ ꯀꯥꯡꯄꯣꯛꯄꯤ ꯖꯤꯔꯤ ꯐꯥꯎꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯖꯕ ꯃꯤꯌꯥꯝꯕꯨ ꯂꯨꯆꯤꯡꯂꯤꯕꯁꯤꯡꯅ ꯂꯨꯄꯥ 500 ꯑꯃꯗꯤ ꯂꯤꯁꯤꯡ ꯄꯤꯔꯒ ꯂꯨꯆꯤꯡꯕ ꯁꯥꯗꯨꯅ ꯃꯔꯅꯥꯏ ꯀꯥꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯂꯥꯡꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯊꯨꯗꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯎꯅꯩꯈꯣꯜ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈꯤꯕ ꯇ꯭ꯔꯛ ꯑꯃ ꯂꯣꯈꯥꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝꯗꯒꯤ ꯌꯥꯝꯂꯕ ꯕꯣꯝ ꯃꯆꯥꯛ ꯐꯪꯈ꯭ꯔꯦ ꯏꯝꯐꯥꯜ ꯖꯤꯔꯤꯕꯝ ꯂꯝꯕꯤꯒꯤ ꯅꯨꯡꯕꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 9 ꯂꯣꯝ ꯆꯠꯂꯒ ꯂꯩꯕ ꯃꯥꯏꯜꯁꯇꯣꯟ 15 ꯑꯃꯗꯤ ꯀꯥꯝꯕꯤꯔꯣꯜ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯖꯤꯔꯤꯕꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈꯤꯕ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯣꯈꯥꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯅꯃꯛ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯂꯤꯕ 38 ꯁꯨꯕ ꯕꯥꯇꯥꯂꯤꯌꯟ CRPF ꯑꯃꯗꯤ ꯅꯨꯡꯕꯥ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯀꯟꯕ ꯉꯝꯍꯧꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯈꯨꯗꯛꯇ CRPFꯀꯤ ꯀꯥꯡꯕꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯣꯛꯄꯁꯤꯡ ꯀꯟꯅꯅꯕ ꯍꯣꯠꯅꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯡꯕꯥ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯃꯤꯇꯔ 10 ꯔꯣꯝꯇꯃꯛ ꯆꯠꯂꯒ ꯄꯣꯂꯤꯊꯤꯟꯗ ꯍꯥꯞꯄ ꯕꯣꯝ ꯁꯥꯕꯒꯤ ꯃꯆꯥꯛ ꯖꯦꯜ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ 335 ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤꯕ ꯖꯦꯜ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯑꯗꯨ ꯑꯃꯗ ꯒ꯭ꯔꯥꯝ 125 ꯂꯨꯝꯃꯤ ꯄꯨꯟꯅ KG 94 ꯒ꯭ꯔꯥꯝ 1,965 ꯔꯣꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯕꯣꯝꯒꯤ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯒꯥꯔꯤꯗ ꯄꯨꯔꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯗꯨꯗ ꯁꯛꯈꯪꯅꯕꯁꯤꯡꯅ ꯍꯥꯟꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ